Start question number 301. Speaker sir, start question number 301. Answer Kogi 2017 dagina 24 fawbada FIR Samni Gatrani Toy Restart Toki FIR single list annexer Eda Thamjare Ka 11 2017 dagina 1/31/7/24 fawbada 69 poppy cultivators, 16 village sheep amadi, 2 investors fagat ki. List annexer B the thamjare gada in 2017 lagina 24 fawbada poppy tham apunba 16,788 acre yantatun mangan ki sahi asigi bring up annexer C the thamjare sir. Sorry, supplemental hangje sir. Yam nang ajare hujiki aina hangjare ba question se 2017 ingdagi 2024 hawada satharki ba drive ki manung channa ain yadaba popi thaba miusing mathakta laws toki FIR masing kayano FIR list to hawja thambi hawji thamdai phangjare adar sidai hangjaningina FIR tograba khoi FIR 412 se asigi manungda ngasagi kayam yamna ain haitarene conviction pirebage aduga ngasagi pihibele adugi pihibagi meeting do haitare ain yadaba meeting do madu house ta table to bibi yabra number 1 number 2 da ngasagi hariba pupi pambi se amhona makata na thadana naba oramba farmers ngai pupi farmers haidar kare hajige adoda makon makata na moi paisa tan lambi to torokpani na hingnaba lambana de haribi ini toramba oibidi yai adubu masi makata na todana ba sarkarna kari step lokakhibe lebige sinbang thambirade sir hojiki kayam yamna case punish tograge in hand hojik leite adu hangaga ai khongolaga dum pisake adu hojiki popi thadana ba haibuse sar ko yam kanna hek hawbodagi popi antharpaga loinana farmers singsida koi makhal makhagi facility pirakanda alternative koi kanagumba farm tongningba khoningba adugi damta koi tonganba scheme launch torba lakpani sa kanagumba na hoji kainodagadi koi ukhrulgi khunnamadadi pura tokrakanda koi popi hana tharmadu moi masana yanthacharaga tokrakanda hoji koi gi horticulture की थोइना डायरेक्टर करी आदा चलगा फजना मोई थाब खरप तवे अदुना आइन हाउस समझनिंग से पॉपी थारंबदगी अल्टरनेटिव तौगे है फार्मर खुदिमक अखोई horticulture की डिपार्टमेंट दगी तरफतगी अदुगा एग्रीकल्चर डिपार्टमेंट तरफतगी अदुगा तोंगान बब मदुगी दमकता स्कीम में कोई थम्मकान मोइदा अल्टरनेटिव लाइवलीहुड मोइगी फ्रूट्स कैनोगी फ्रूट बेयरिंग प्लांट तौगेरा adagi ginger thagera turmeric thagera whatever madugi do khoi scheme lai adugumba do koi provide torga honari na mai thamju sir last matanga jare hujiki honorable CM na khumbigi basagi aina conviction kayam pi hang dai thingana kan taja hutra duga pirage na habigi bo man na te list tu na pirage haba aina di kana do haijab tare ado ai matang clarify tong bam na tare ne makoida hariba kanosi ekse masi mapang kandar khangdar haitare masi tawrid masi hek tharuba matam ai je sei su ani manga tara for example mado dandi phangi conviction phangi habile regadi moi 100 kusu ya ado itardi masi pose paro dai je soina is tawun habile regadi adu magi ayak akan ba haitare ne dandi piba ya ba di moi the conviction piba ya ba se masi dang apply to wiraba then aduga si hogi laiba khigi popi thabagi mahutta masai moida masi mota sina taw habdo ba miyo da kana ba pot tawda sa haibi gre do adum tang thambira gadi no ga dum jarage sir popi thabaga khigi drugs la lon bagi ga samane aduga similarity am lai aduna NDPS ki ek ki makhada akan ba punishment adum lai aduga hojiki kaino dudi alternative की दुनिया को याम फजन मदद फुल सिंग तौजरी सोइदन समाय पाकने नकल